ꯃꯇꯝ ꯑꯃꯗ ꯃꯤ ꯀꯨꯡꯅ ꯇꯥꯕ ꯈꯨꯡꯒꯪ ꯑꯃꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯏꯊꯟ ꯀꯧꯔꯝꯃꯤ꯫ ꯏꯊꯟ ꯃꯃꯥ ꯃꯄꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯀꯦꯅ ꯃꯧꯅ ꯑꯃꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯄꯤꯗꯨꯅ ꯌꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯄꯣꯛꯂꯤꯕ ꯃꯃꯥ ꯃꯄꯥ ꯑꯗꯨꯁꯨ ꯈꯨꯜ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ, ꯅꯥꯄꯜ ꯇꯧꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯂꯟꯒꯤ ꯃꯁꯛꯄꯨ ꯈꯪꯕ ꯑꯣꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯅꯥꯏ ꯃꯁꯟ ꯀꯌꯥꯁꯨ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯥꯄꯜ ꯌꯥꯝꯅ ꯆꯥꯎꯕ, ꯂꯥꯏꯔꯕꯁꯤꯡꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯑꯃꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯏꯊꯟꯅ ꯆꯍꯤ 10 ꯃꯄꯨꯡ ꯐꯥꯔꯛꯄꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯏꯊꯟ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯆꯍꯤ ꯆꯨꯞꯄ ꯁꯤꯖꯤꯟꯅꯔꯕꯁꯨ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯉꯥꯛꯇꯨꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯀꯅꯥꯝꯇꯒ ꯇꯤꯟꯅꯔꯝꯗꯦ, ꯑꯗꯨꯒ ꯇꯤꯟꯅꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯐꯥꯎꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯄꯥꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯀꯅꯥꯒꯁꯨ ꯇꯤꯟꯅꯍꯜꯂꯝꯗꯦ ꯑꯃꯁꯨꯡ ꯃꯄꯥꯟ ꯊꯣꯛꯍꯜꯂꯝꯗꯦ꯫ ꯑꯗꯨꯅ ꯏꯊꯟꯁꯨ ꯃꯄꯥꯗꯒꯤ ꯍꯦꯟꯅ ꯇꯥꯗꯦ꯫ ꯃꯍꯥꯛꯁꯨ ꯃꯄꯥ ꯑꯃꯗꯤ ꯃꯄꯨꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ 2-3 ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯏꯊꯟꯁꯨ ꯀꯨꯝꯍꯩ ꯑꯗꯨꯗ ꯌꯥꯎꯅꯅꯕ ꯃꯃꯜ ꯇꯥꯡꯂꯕ ꯑꯃꯗꯤ ꯌꯥꯝꯂꯕ ꯐꯤꯖꯣꯜꯁꯤꯡ ꯈꯟꯗꯨꯅ ꯃꯅꯥꯏ ꯃꯁꯜꯁꯤꯡꯅ ꯁꯦꯠꯍꯜꯂꯝꯃꯤ꯫ ꯏꯊꯟ ꯃꯅꯥꯏ ꯃꯁꯜꯁꯤꯡꯅ ꯃꯃꯜ ꯇꯥꯡꯂꯕ ꯐꯤꯖꯣꯜ ꯈꯟꯗꯨꯅ ꯁꯦꯠꯍꯟꯕ ꯑꯗꯨ ꯄꯦꯟꯗꯗꯨꯅ ꯃꯁꯥꯃꯛꯅ ꯈꯟꯗꯨꯅ ꯁꯦꯠꯂꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤ, "ꯅꯈꯣꯏ ꯇꯥꯔꯤꯕ꯭ꯔꯥ? ꯑꯩꯅ ꯆꯠꯅꯅꯕ ꯁꯒꯣꯜꯒꯤ ꯗꯣꯂꯥꯏ ꯑꯗꯣ ꯁꯦꯝ ꯁꯥꯔꯝꯃꯨ"꯫ "ꯍꯣꯏ, ꯐꯒꯅꯤ ꯑꯉꯝꯕ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯒꯨꯝꯅ ꯑꯇꯥꯡꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯉꯝꯕ ꯈꯨꯜ ꯑꯁꯤꯗ ꯀꯅꯥꯝꯇ ꯂꯩꯔꯝꯃꯣꯏ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯛꯂꯒ ꯁꯒꯣꯜꯒꯤ ꯗꯣꯂꯥꯏ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡꯒ ꯀꯨꯝꯍꯩ ꯌꯥꯎꯅꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯀꯨꯝꯍꯩ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯨꯔꯦ꯫ ꯀꯨꯝꯍꯩ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯤ, ꯑꯇꯥꯡꯕ ꯐꯤꯖꯦꯠꯅ ꯂꯩꯇꯦꯡꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯏꯊꯟ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯏꯊꯟꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯁꯒꯦꯂꯕꯤ ꯅꯨꯖꯥ, ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯅꯊꯥ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ?" ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯍꯣꯏ, ꯌꯥꯒꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯗꯦꯟꯁꯤ, ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯦ"꯫ ꯗꯦꯟꯁꯤ ꯏꯊꯟꯒꯤ ꯃꯑꯣꯡ ꯃꯇꯧꯒ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯇꯣꯝꯇ ꯄꯣꯛꯆꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛ ꯀꯦꯕ ꯃꯧꯕ ꯄꯥꯝꯖꯕ, ꯅꯥꯄꯜ ꯌꯥꯝꯅ ꯇꯧꯕ ꯑꯃꯁꯨꯡ ꯂꯥꯏꯔꯕꯁꯤꯡꯕꯨ ꯍꯟꯊꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯄꯥꯈꯪ ꯀꯌꯥ ꯌꯥꯎꯔꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥꯇꯃꯛ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯅ ꯏꯊꯟꯅ ꯃꯃꯤꯡ ꯃꯊꯥ ꯍꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯈꯨꯝꯂꯝꯃꯤ, ꯃꯍꯥꯛꯅ ꯈꯪꯏ ꯃꯗꯨꯗꯤ ꯏꯊꯟ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯦ꯫ ꯏꯊꯟꯅ ꯗꯦꯟꯁꯤꯒꯤ ꯃꯔꯝꯗ ꯈꯪꯗ꯭ꯔꯕꯁꯨ ꯗꯦꯟꯁꯤꯅꯗꯤ ꯏꯊꯟꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯊꯟ ꯑꯃꯁꯨꯡ ꯗꯦꯟꯁꯤ ꯑꯗꯨ ꯊꯃꯣꯏ ꯑꯅꯤ ꯌꯥꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯅꯨꯡꯁꯤꯅꯔꯛꯄ ꯍꯦꯜꯂꯛꯄꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯃꯒ ꯅꯣꯡꯃ ꯎꯅꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯅꯔꯝꯗꯦ꯫ ꯑꯗꯨꯅ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯔꯤꯉꯩꯗ ꯏꯊꯟꯅ ꯍꯥꯏꯔꯛꯏ, "ꯗꯦꯟꯁꯤ, ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯔꯦ꯫ ꯅꯣꯡꯃꯇ ꯅꯪꯒꯤ ꯁꯛꯇꯝ ꯎꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯂꯨꯍꯣꯡꯂꯁꯤ"꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯗꯦꯟꯁꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ, "ꯍꯣꯏ, ꯑꯩꯁꯨ ꯃꯗꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯛꯑꯕꯅꯤꯅ ꯍꯣꯔꯦꯟꯗꯤ ꯏꯃꯥ ꯄꯥꯕꯨꯡ ꯈꯣꯏꯗ ꯋꯥꯐꯝ ꯑꯁꯦ ꯇꯝꯂꯨꯈꯤꯒꯦ"꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯏꯍꯥꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯗꯦꯟꯁꯤꯅ ꯉꯁꯥꯏ ꯏꯊꯟꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯃꯥꯒ ꯃꯄꯥꯒꯗ ꯍꯥꯏꯔꯝꯃꯤ꯫ "ꯏꯃꯥ, ꯄꯥꯕꯨꯡ, ꯍꯧꯖꯤꯛꯇꯤ ꯅꯆꯥꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯅꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯃꯤꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯅꯆꯥꯒꯤ ꯁꯔꯨꯛ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯣ ꯄꯤꯕꯤꯔꯣ"꯫ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯥꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ
ꯁꯦꯝꯃꯤꯟꯅꯒꯗꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯅꯥꯅꯣ? ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯜꯗ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯊꯟꯗꯨꯅꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅꯁꯨ ꯈꯪꯏ ꯃꯗꯨꯗꯤ ꯏꯊꯟꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤ ꯍꯥꯏꯕꯗꯨ꯫ ꯃꯄꯥ ꯑꯗꯨꯅ ꯃꯆꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯁꯤꯡꯈ꯭ꯔꯦꯗ꯫ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯏ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯂꯥꯛꯂꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯏꯆꯥꯅ ꯄꯥꯝꯕ ꯂꯨꯍꯣꯡꯕꯗꯣ ꯍꯣꯡꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯄꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯗꯦꯟꯁꯤ ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗꯤ ꯌꯧꯔꯛꯂꯦ꯫ ꯏꯊꯟ ꯑꯃꯗꯤ ꯗꯦꯟꯁꯤ ꯂꯨꯍꯣꯡꯅꯕꯒꯤ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯂꯩꯄꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕꯁꯤꯡ ꯑꯗꯨꯗꯤ ꯌꯥꯎꯍꯜꯂꯝꯗꯦ, ꯏꯅꯥꯛ ꯈꯨꯟꯕ ꯈꯛꯇ ꯌꯥꯎꯍꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯏꯔꯕꯁꯤꯡ ꯑꯗꯨꯅ ꯑꯉꯛꯄ ꯑꯣꯏꯔꯕ ꯂꯨꯍꯣꯡꯕ ꯑꯗꯨꯕꯨ ꯃꯉꯛ ꯆꯤꯞꯊꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯏꯊꯟꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯏꯊꯟꯗ ꯍꯥꯏꯔꯝꯃꯤ, ꯑꯉꯝꯕ, ꯑꯔꯦꯝꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ, ꯍꯨꯟꯇꯣꯛꯄꯁꯨ ꯄꯥꯝꯃꯨꯏꯅꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯂꯥꯏꯔꯕꯁꯤꯡ ꯑꯗꯨꯗ ꯄꯤꯕꯤꯈꯣ, ꯃꯈꯣꯏꯗꯤ ꯑꯁꯤꯒꯨꯝꯕ ꯑꯍꯥꯎꯕꯁꯦ ꯃꯕꯨꯟꯁꯤꯗ ꯆꯥꯕ ꯐꯪꯂꯝꯈꯤꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯆꯠꯂꯒ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯑꯃꯗ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯊꯝꯂꯒ ꯂꯥꯏꯔꯕꯁꯤꯡ ꯑꯗꯨꯕꯨ ꯄꯤꯖꯔꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯄ ꯂꯣꯏꯔꯒ ꯂꯥꯏꯔꯕꯁꯤꯡ ꯑꯗꯨꯅ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯌꯦꯟꯅꯔꯒ ꯅꯨꯡꯁꯤꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯂꯣꯠꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯏꯊꯟꯅ ꯃꯇꯣꯝꯇ ꯁꯣꯜꯂꯝꯂꯒ ꯍꯥꯏꯔꯝꯃꯤ, ꯃꯁꯤꯅꯤ ꯂꯥꯏꯔꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ꯫ ꯑꯁꯤ ꯍꯥꯏꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯣꯛꯂꯝꯂꯒ ꯃꯌꯨꯝ ꯄꯥꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯗꯦꯟꯁꯤꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯊꯝꯕꯥꯜ ꯃꯌꯥꯝ ꯑꯃ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯝꯕꯥꯜ ꯍꯦꯛꯅꯅꯕ ꯃꯊꯟꯇ ꯍꯤ ꯃꯆꯥ ꯑꯃ ꯇꯣꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯗꯨꯅ ꯗꯦꯟꯁꯤꯅ ꯇꯣꯡꯂꯝꯕ ꯍꯤ ꯃꯆꯥ ꯑꯗꯨꯒ ꯄꯨꯟꯅ ꯏꯁꯤꯡꯗ ꯂꯨꯞꯊꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯏꯔꯣꯏꯕꯁꯨ ꯍꯩꯔꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯗꯦꯟꯁꯤꯅ ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯌꯥꯝꯅ ꯀꯟꯕ, ꯏꯔꯣꯏꯕ ꯌꯥꯝꯅ ꯍꯩꯕ ꯑꯃ ꯀꯣꯏꯕ ꯆꯠꯄꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯗꯦꯟꯁꯤꯅ ꯂꯥꯎꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯀꯅꯥꯅꯣꯅꯦ ꯂꯥꯎꯔꯤꯕꯁꯤꯕꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ? ꯅꯨꯄꯥ ꯑꯉꯥꯡ ꯃꯆꯥ ꯑꯗꯨ ꯊꯝꯕꯥꯜ ꯍꯧꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯝꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯎꯔꯦ ꯃꯤ ꯑꯃ ꯄꯨꯈ꯭ꯔꯤꯗ ꯃꯈꯨꯠꯈꯛ ꯊꯥꯡꯒꯠꯂꯒ ꯂꯩꯕ ꯑꯗꯨ꯫ ꯃꯍꯥꯛꯅ ꯊꯤꯟꯊꯕ ꯇꯧꯗꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯂꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯗꯦꯟꯁꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯗꯦꯟꯁꯤꯅ ꯍꯥꯏꯔꯝꯃꯤ, ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯨꯄꯥ ꯃꯆꯥ, ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯅꯍꯥꯛ ꯀꯔꯤ ꯄꯥꯝꯕꯒꯦ? ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨ꯫ ꯁꯅꯥ ꯂꯨꯄꯥ ꯄꯥꯝꯕ꯭ꯔꯥ? ꯄꯩꯁꯥ ꯄꯥꯝꯕ꯭ꯔꯥ? ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯅ ꯄꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯦ ꯁꯛꯂꯕꯤ, ꯅꯅꯥꯎ ꯑꯩꯗꯤ ꯀꯩꯁꯨ ꯄꯥꯝꯖꯗꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯇꯤꯟꯅꯔꯤꯕ ꯃꯔꯨꯞꯇꯣ, ꯃꯍꯥꯛꯇꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯥꯏꯔꯕ ꯃꯆꯥ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯑꯩꯒ ꯇꯤꯟꯅꯍꯜꯂꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯏꯆꯦꯅ ꯃꯔꯨꯞ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯑꯩꯒ ꯇꯤꯟꯅꯅꯕ ꯍꯥꯏꯕꯤꯌꯨ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯍꯟꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯗꯦꯟꯁꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯂꯥꯏꯔꯕꯁꯤꯡꯕꯨ ꯍꯟꯊꯅ ꯈꯟꯕ ꯑꯃꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯇꯧꯈꯤꯕ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯅ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯑꯣꯏꯕꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯑꯩꯅ ꯍꯥꯏꯕꯗꯨ ꯆꯠꯇꯨꯅ ꯍꯥꯏꯕꯤꯔꯣꯀꯣ꯫ ꯏꯆꯦꯗꯤ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯟꯒꯗꯕ ꯃꯤ ꯃꯥꯜꯂꯤ, ꯐꯤꯔꯣꯜ ꯐꯖꯕꯁꯨ ꯁꯦꯠꯂꯤ, ꯑꯗꯨꯅ ꯆꯪꯍꯟꯒꯅꯤꯌꯦ꯫ ꯗꯦꯟꯁꯤꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯑꯊꯥꯞꯄꯗꯒꯤ ꯃꯃꯥꯅ ꯀꯧꯔꯛꯄ ꯑꯗꯨꯗ, ꯏꯆꯦ, ꯑꯩ ꯆꯠꯂꯒꯦ, ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯗꯦꯟꯁꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ ꯑꯗꯨꯝ ꯂꯩ꯫ ꯍꯧꯈꯤ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯍꯥꯏꯖꯈꯤ, ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯗꯦꯟꯁꯤ ꯃꯌꯨꯝ ꯇꯞꯅ ꯇꯞꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯒ ꯊꯣꯛꯈ꯭ꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯨꯔꯣꯏꯕꯗ ꯂꯤꯔꯝꯃꯤ꯫
ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ, ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕꯅꯣ, ꯂꯥꯏꯔꯕꯁꯤꯡꯕꯨ ꯌꯥꯝꯅ ꯍꯟꯊꯅ ꯈꯟꯕ." ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯗꯨꯒꯤꯗꯃꯛ ꯀꯞꯄ ꯅꯄꯨꯛꯅꯤꯡ ꯍꯟꯊꯒꯅꯨꯅꯦꯍꯦ." ꯗꯦꯟꯁꯤ ꯃꯄꯨꯔꯣꯏꯕꯒꯤ ꯊꯧꯑꯣꯏꯗꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯊꯃꯣꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯊꯥ 6 ꯍꯧꯈꯤꯔꯝꯃꯤ꯫ ꯗꯦꯟꯁꯤꯁꯨ ꯃꯤꯔꯣꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯐꯖꯕ ꯆꯤꯡ ꯑꯃꯗꯤ ꯎꯃꯪꯁꯤꯡ ꯌꯦꯡꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯒ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯃꯪ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯗꯦꯟꯁꯤ ꯑꯗꯨ ꯏꯁꯤꯡ ꯈꯧꯔꯥꯡꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ, "ꯑꯩ ꯏꯁꯤꯡ ꯌꯥꯝ ꯈꯧꯔꯥꯡꯏ, ꯈꯣꯡꯅ ꯆꯠꯄꯁꯨ ꯌꯥꯝ ꯋꯥꯔꯦ." ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯩꯅ ꯉꯁꯥꯏ ꯁꯒꯣꯜꯗ ꯇꯣꯡꯂꯒ ꯂꯥꯛꯁꯤ ꯍꯥꯏꯕꯅꯤ, ꯅꯪꯅ ꯈꯣꯡꯅ ꯆꯠꯁꯤ ꯍꯥꯏꯕꯒꯤ ꯍꯧꯖꯤꯛꯇꯤ ꯅꯁꯥꯗꯣ ꯋꯥꯔꯕ ꯅꯠꯇ꯭ꯔꯥ? ꯍꯣꯏ ꯍꯣꯏ, ꯎꯁꯤꯡꯗꯣ ꯑꯅꯛꯄꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ, ꯑꯗꯨꯅ ꯅꯪ ꯎ ꯄꯥꯝꯕꯤ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯊꯟ ꯏꯁꯤꯡ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯜꯂꯕꯤ ꯍꯅꯨꯕꯤ ꯑꯃ ꯁꯤꯡ ꯆꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯗꯦꯟꯁꯤꯅ, "ꯏꯕꯣꯛ, ꯎꯃꯪ ꯑꯁꯤꯗ ꯅꯊꯟꯇ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯣ?" "ꯕꯦꯝꯃ, ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯤꯡ ꯆꯟꯕ ꯂꯥꯛꯂꯤꯕꯅꯤ, ꯅꯪꯗꯤ ꯀꯔꯤꯒꯤꯗꯃꯛ ꯎꯃꯪ ꯑꯁꯤꯗ ꯅꯊꯟꯇ ꯂꯩꯔꯝꯂꯤꯕꯅꯣ?" "ꯏꯄꯨꯔꯣꯏꯕꯒ ꯎꯃꯪ ꯑꯁꯤꯒꯤ ꯐꯖꯕ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ?" "ꯃꯍꯥꯛ ꯏꯁꯤꯡ ꯊꯤꯕ ꯆꯠꯈꯤꯕꯅꯦ꯫ ꯑꯗꯨ ꯏꯕꯣꯛ, ꯀꯩꯒꯤꯗꯃꯛꯇ ꯅꯁꯥ ꯌꯥꯝꯅ ꯁꯣꯜꯂꯒ ꯁꯤꯡ ꯆꯟꯕ ꯆꯠꯂꯤꯕꯅꯣ?" "ꯕꯦꯝꯃ, ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅꯅꯤ." "ꯑꯗꯨꯗꯤ ꯑꯩꯅ ꯏꯕꯣꯛꯀꯤ ꯊꯕꯛꯇꯣ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯦ." ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯦꯟꯁꯤꯅ, "ꯏꯕꯣꯛ, ꯂꯣꯏꯔꯦ, ꯏꯕꯣꯛꯅ ꯁꯤ ꯄꯨꯕ ꯉꯝꯒꯗ꯭ꯔꯣ?" "ꯌꯥꯔꯦ ꯌꯥꯔꯦ, ꯏꯁꯨ ꯌꯥꯝꯅ ꯋꯥꯔꯝꯂꯅꯤ." "ꯋꯥꯗꯦꯗ ꯏꯕꯣꯛ, ꯏꯁꯨꯒꯤ ꯂꯃꯟ ꯑꯁꯦ ꯀꯔꯤꯅ ꯁꯤꯡꯒꯅꯤ?" "ꯀꯩꯒꯤ ꯂꯃꯟꯅꯣꯗ ꯏꯕꯣꯛ, ꯅꯁꯨꯅ ꯃꯇꯦꯡ ꯄꯥꯡꯕꯅꯤ." "ꯑꯗꯨꯕꯨ ꯑꯕꯣꯛ, ꯅꯁꯨꯅꯁꯨ ꯑꯕꯣꯛꯅ ꯌꯥꯔꯒꯗꯤ ꯅꯁꯨꯗ ꯕꯣꯔ ꯑꯃꯇꯪ ꯄꯤꯕꯤꯔꯝꯃꯨ." "ꯀꯔꯤ ꯕꯣꯔ ꯄꯤꯔꯝꯃꯨꯒꯦ ꯏꯁꯨꯕꯣ?" "ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯕ ꯏꯆꯥꯁꯦ ꯂꯥꯏꯔꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ, ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯂꯟꯕꯨ ꯃꯁꯛ ꯈꯪꯕꯒꯤ ꯃꯒꯨꯟ ꯆꯦꯜꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯁꯨꯗ ꯕꯣꯔ ꯄꯤꯕꯤꯔꯝꯃꯨ." ꯗꯦꯟꯁꯤꯅ ꯑꯁꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯏꯊꯟꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯃꯄꯨꯈꯣꯏꯒꯤ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯅꯥꯄꯜ ꯇꯧꯕ, ꯂꯥꯏꯔꯕꯁꯤꯡꯕꯨ ꯍꯟꯊꯅ ꯈꯟꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯂꯟꯕꯨ ꯃꯁꯛ ꯈꯪꯗꯕꯒꯤꯅꯤ꯫ ꯏꯕꯣꯛꯀꯤ ꯁꯦꯡꯂꯕ ꯕꯣꯔ ꯑꯁꯦ ꯏꯁꯨꯅ ꯐꯪꯕ ꯑꯣꯏꯖꯔꯣ." "ꯍꯣꯏ, ꯏꯕꯣꯛꯀꯤ ꯕꯣꯔ ꯑꯗꯣ ꯅꯁꯨꯅ ꯐꯪꯕ ꯑꯣꯏꯖꯔꯒꯦ." ꯍꯅꯨꯕꯤ ꯑꯗꯨ ꯕꯣꯔ ꯄꯤꯔꯝꯂꯒ ꯃꯌꯨꯝ ꯄꯥꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯗꯦꯟꯁꯤꯁꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯎꯅꯥ ꯑꯃꯗ ꯏꯁꯤꯡ ꯍꯥꯞꯂꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯗꯦꯟꯁꯤ ꯍꯔꯥꯎꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯄꯦꯟꯅ ꯊꯛꯂꯒ ꯃꯈꯣꯏ ꯎꯃꯪꯒꯤ ꯐꯖꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯀꯣꯏꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯃꯪ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯗꯨꯅ ꯌꯦꯡꯕꯗ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯗꯦꯟꯁꯤꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛ ꯑꯉꯥꯡ ꯎꯅꯕꯗ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯤꯌꯣ ꯀꯧꯔꯝꯃꯤ꯫ ꯂꯤꯌꯣ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯄꯥꯅ ꯁꯍꯔꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ 10ꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯂꯤꯌꯣ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯄꯥ ꯏꯊꯟꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ. ꯉꯁꯤꯗꯤ ꯏꯄꯥ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ. ꯉꯁꯤꯗꯤ ꯅꯨꯃꯤꯠꯁꯨ ꯐꯩ. ꯑꯗꯨꯅꯅꯦ, ꯏꯄꯥ ꯑꯁꯦ ꯀꯌꯥꯃꯨꯛ ꯏꯅꯥꯛ ꯈꯨꯟꯕꯒꯦ ꯑꯃꯁꯨꯡ ꯂꯥꯏꯔꯕꯁꯤꯡ ꯑꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯕꯒꯦ ꯍꯥꯏꯕꯗꯣ ꯁꯍꯔ ꯇꯨꯡꯅ ꯆꯠꯇꯨꯅ ꯎꯠꯀꯦ." ꯃꯄꯥꯅ ꯃꯁꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯄꯤꯔꯝꯕ ꯕꯣꯔ ꯑꯗꯨ ꯐꯪꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ, ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯄꯨꯟꯁꯤꯗ ꯂꯦꯟꯕ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯤꯌꯣꯗꯤ ꯑꯀꯦ ꯑꯃꯧ ꯑꯃꯗꯤ ꯃꯄꯥꯅ ꯂꯥꯏꯔꯕꯁꯤꯡꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯄꯨꯟꯁꯤ ꯑꯃꯗꯤ ꯃꯄꯥꯅ ꯅꯥꯄꯜ ꯇꯧꯕ ꯑꯗꯨꯕꯨ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯄꯥꯅ ꯍꯥꯏꯕꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ꯫
ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥꯗꯨ ꯁꯒꯣꯜꯒꯤ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯍꯔ ꯊꯨꯡꯅ ꯀꯣꯏꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯄꯥꯡꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯄꯥ ꯏꯊꯟꯗꯤ ꯂꯥꯏꯔꯕꯁꯤꯡꯅ ꯃꯈꯣꯏꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯄ ꯑꯃꯗꯤ ꯈꯨꯔꯨꯝꯂꯛꯄ ꯑꯗꯨꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯂꯤꯌꯣꯗꯤ ꯂꯥꯏꯔꯕꯁꯤꯡꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ, ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ, ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ, ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯑꯗꯨ ꯃꯃꯤꯠꯃꯛꯅ ꯎꯔꯨꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯃꯗꯤ ꯃꯊꯃꯣꯏꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯊꯃꯣꯏꯗ ꯍꯥꯏꯖꯔꯝꯃꯤ, "ꯑꯣ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯦꯜꯂꯤꯕ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯅꯣ! ꯑꯩꯒꯤ ꯂꯟ-ꯊꯨꯝ ꯋꯥꯠꯇꯅ ꯄꯩꯗꯨꯅ, ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯋꯥꯠꯇ꯭ꯔꯕꯁꯨ ꯃꯈꯣꯏꯒꯨꯝꯅ ꯅꯨꯡꯁꯤꯅ ꯄꯨꯟꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯇꯦꯡ ꯄꯥꯡꯅꯕ, ꯑꯔꯩ ꯂꯩꯇ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯐꯪꯗ꯭ꯔꯦ"꯫ ꯃꯄꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯕꯒꯦ? ꯅꯁꯥꯗ ꯀꯔꯤ ꯐꯥꯎꯕꯒꯦ?" "ꯄꯟꯊꯧ, ꯅꯍꯥꯛꯀ ꯆꯠꯃꯤꯟꯅꯕ ꯈꯣꯡꯆꯠ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ"꯫ "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯅꯍꯥꯛꯅ ꯀꯔꯤ ꯄꯔꯥ ꯇꯝꯕꯒꯦ?" ꯃꯄꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ "ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯕꯁꯤꯡꯅ ꯋꯥꯅ ꯇꯣꯟꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯗꯣ ꯅꯃꯤꯠꯃꯛꯅ ꯎꯔꯕ ꯅꯠꯇ꯭ꯔꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ, "ꯅꯠꯇꯦ ꯄꯟꯊꯧ, ꯃꯈꯣꯏ ꯑꯩꯈꯣꯏꯗꯧꯅ ꯂꯥꯏꯔꯕ ꯑꯃꯁꯨꯡ ꯑꯋꯥꯕ ꯄꯨꯟꯁꯤꯗ ꯍꯤꯡꯕ ꯅꯠꯇꯦ꯫ ꯌꯦꯡꯉꯨ, ꯑꯩꯈꯣꯏꯗꯤ ꯍꯨꯏꯅꯥꯎ 2 ꯈꯛꯇꯅꯤ, ꯃꯈꯣꯏꯒꯤꯗꯤ 10ꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯤ ꯃꯆꯥ ꯈꯛꯇꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯏꯄꯥꯛ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯃꯜ ꯇꯥꯡꯂꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯄꯥꯛꯁꯤꯡꯗꯒꯤ ꯄꯨꯔꯛꯄ ꯃꯉꯥꯁꯤꯡ ꯂꯩ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯍꯤꯡꯗ ꯂꯩꯇꯦꯡ ꯑꯣꯏꯔꯤꯕꯅꯤ"꯫ ꯑꯃꯨꯛꯁꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯑꯀꯟꯕ ꯑꯆꯧꯕ ꯐꯛꯂꯥꯡꯅ ꯂꯟ-ꯊꯨꯝ ꯉꯥꯛꯂꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯗꯤ ꯑꯃꯒ ꯑꯃꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ, ꯁꯝꯅꯗꯨꯅ ꯃꯈꯣꯏꯒꯤ ꯂꯟ-ꯊꯨꯝ ꯉꯥꯛꯇꯨꯅ ꯁꯦꯟꯅꯔꯤ꯫ ꯑꯁꯤꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯑꯁꯦ ꯃꯈꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ? ꯃꯈꯣꯏ ꯑꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯜꯂꯤꯕꯅꯣ, ꯃꯁꯥꯒꯤ ꯆꯤꯟꯖꯥꯛ ꯆꯥꯅꯅꯕꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯄꯨꯊꯣꯛꯄ ꯉꯝꯂꯤꯕꯁꯦ"꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯥꯄꯜ ꯇꯧꯕ ꯃꯄꯥꯗꯨ ꯈꯨꯝꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯄꯟꯊꯧ, ꯅꯆꯥꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯅ ꯏꯅꯥꯛ ꯈꯨꯟꯕꯅꯣ, ꯀꯅꯥꯅ ꯂꯥꯏꯔꯕꯅꯣ? ꯅꯆꯥꯒꯤ ꯄꯨꯟꯁꯤꯗ ꯎꯠꯊꯣꯛꯄꯤꯕꯒꯤꯗꯃꯛ ꯅꯆꯥꯅ ꯄꯟꯊꯧꯕꯨ ꯏꯀꯣꯛꯅꯅ ꯊꯥꯒꯠꯆꯔꯤ"꯫ ꯏꯊꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯂꯤꯌꯣ, ꯉꯁꯤꯗꯤ ꯏꯆꯥꯅ ꯏꯄꯥꯕꯨ ꯃꯤꯀꯞ ꯊꯣꯛꯍꯟꯕꯤꯔꯦ꯫ ꯑꯩꯅ ꯂꯥꯏꯔꯕꯁꯤꯡꯕꯨ ꯍꯟꯊꯅ ꯌꯦꯡꯕ, ꯑꯗꯨꯒ ꯑꯩꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯅꯤ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯇꯧꯔꯨꯕ ꯅꯄꯥ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ! ꯍꯧꯖꯤꯛꯇꯤ ꯏꯆꯥꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯂꯥꯏꯔꯕꯁꯤꯡ ꯑꯁꯦ ꯇꯤꯟꯅꯗꯨꯅ, ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯄꯨꯟꯅ ꯏꯄꯥꯅ ꯏꯆꯥꯗ ꯑꯌꯥꯕ ꯄꯤꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯂꯟꯗꯤ ꯄꯩꯁꯥ ꯑꯃꯁꯨꯡ ꯂꯟ-ꯊꯨꯝꯁꯤꯡꯅ ꯑꯣꯏꯕ ꯌꯥꯗꯦ꯫ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯂꯟꯗꯤ ꯑꯐꯕ ꯃꯔꯨꯞ ꯑꯃꯁꯨꯡ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯑꯐꯕ ꯑꯆꯦꯠꯄ ꯃꯔꯤꯅ ꯁꯦꯝꯒꯗꯕꯅꯤ"꯫